आकाशवाणी इम्फाल वाहेंgbam Rajesh na pau pajari ahanbada maruiba pau Manipur tholiba irang asida Assam Rifles na misang mikhai nai na thabak tawi haina maral siraduna BJP Manipur Pradesh na Assam Rifles ki mahuta atopa paramilitary force thambina ba Pradhan Mantri da wakat khre Manipur gi apunba saktam thugaiduna tokhaiba lengak sasan ama pigadabani haiduna kuki MLA tarana taliba dabi asi Manipur Bidhan Sabha gi channa kanglon wang madani haina veteran politician Okram Joy na hari Imphal West amasung Imphal East jilagi oina hayeng ayuk pung mga dagi nungtil pung mari phawa curfew komthokani Lok Sabha da sarkar gi mathakta thajabagi motion khanaba hokre Congress sadasya Gaurav Gogoi na hari alliance asina thajabagi motion thangalagiba asi Manipur gi matang da Pradhan Mantri na wafam kharada oirabasu phongdoknaba tawbani amasung Manipur da hojik thokliba hingsa asigi matang da Rajya Sabha gi mipam ngasi hanjin hanjin yaithoki chairman Jagdeep Dhankar na Manipur gi hingsa gi matang da birodhina pukhalakhiba adjournment notice yakhidre Hojik Manipur tholiba irang asida Assam Rifles na misang mikhai nai na thabak tawi haiba maral siraduna BJP Manipur Pradesh na Assam Rifles ki mahuta atopa paramilitary force mahut sinbina ba Pradhan Mantri da aiba serul piduna wakat kre BJP Manipur Pradesh na thadorpa cherol amadhai May 3 dagi haurakhiba Manipur gi irang asida Assam Rifles na misang mikhai nai na thabak tawba asina maram oiraduna makoi gi mathakta miyam na pendaba hengalakli Thasigi marida kwakta da micham ahum tumlingai da kuki militant singna tamthina halambagi thokdok thoki thokdok adugi tungda mihat pasing phanaba state force na maphamdra changsinaba honarubada Assam Rifles na makoi gi gari lambida khamjinduna thingnaba honaki Assam Rifles na sathariba thong asi masina ahanba natte Amaromda Manipur da hojik tholiba irang asi laksinaba honabada Assam Rifles na misang mikhai naiba thawong chataba asi akan mamong da yaning di haina BJP Manipur Pradesh ki Vice President CI Sidananda Singh na phongdorokli Hojik tholiba irang asida Assam Rifles na nakal namatagi oiba miyeng da thabak tawi haina yellow mi yaifa chawkhat loop langthabal na pendaba phongdorokli Cherola Madalup Asinhai, Kuki Militani Singnaba Singna, National Highway Tingzinduna, Miangi Tangai Pada Polam Sing Putok Pusin Tauriba, Truck Driver Sing Puba Chaiba Amadi, Puba Tangbangam Daba Tex Kaya, Lauriba Sing Asi Sarkarna Akan Miang Changpam Toi. Manipur gi apunba saktam thugaiduna tokhaiba lengak sasan ama pigadabani haiduna kuki MLA tarana taliba dabi asi Manipur Bidhan Sabha gi channa kanglon wang madani haina veteran politician Okram Joy na hairi Imphal gi Manipur Press Club ta pangthopa paugi mifamda chiri Joy na hai MLA tara adu Bharat Sangvidhan gi Schedule 3 gi makhada Manipur gi apunba ngamkhai ngakani haiduna wasak lokhibani maramasina tokhaiba lengak sasan ama talakba haibasi Sangvidhan gi mayoktani Mangnai BJP gi MLA Paulian Haukipna Manipur bu Union Territory ahum thokna khaidokadabani haina phongdoki wafam adu yaningde BJP gi MLA singna Manipur gi apunba saktam sinaduna tokhaiba lengak sasan talabasu dolasina makhoi gi mathakta kariguma thabak amata lokhataba haibasi laibak thibani Manipur da hojik tholiba irang asi thigatnaba Supreme Court na Judicial Inquiry Commission amasung Special Investigation Team kya sengkiba asi taramna OE haridna Shri Joy na hai Ngarang Supreme Court na anuba judge ayam amatorga inquiry tawni haiba paulu je koi welcome tawni aina I tham de ge masina asumbo gene khali Manipur kannaba Manipur semnaba karpa emena na Manipur thugai gani haibse masi onthona tawai da bas bodamani kana amatana Manipur thugai ge haidana thorai be MLA gi matta complain adu to de gi maram karino kayam koina koi awa khanga de ge haibadani initiative lawdana choina gi wala na gi bopona ngangna ramsu nakal ani wari sanaraga daishanabagi thawrangama thuna tahum thoe MLA RK Imon Hairi, Tongan Malengak Sasan Taliba Bidhan Sabha Sadasya Singna, Imphal Laktuna Manipur Bidhan Sabha Mifam Yaurgadabani, Manghai, Yanadaba Kudimak Thasi Kunmatoi the Pangadaba Sabagi Mifam da Kanaduna, Loishinaba Honasi. MLA Hai, Makoina Sabagi Mifam Yawalapada, Raja Masung Kendra Saragi Matik Java Security Pigani Amadi, Makoiba Asway Angam Tohloi. Manghai, Tongan Malengak Sasan Taliba Rasniti Dol Kargi Sadasing Sarkar, Asibu Sokorpa Tokre Amadi, Makoipam Tadopam Toi. Makoina Rajya Sarkar gi natraga Assembly digi tolop logduna Sarkar gi khudong chaba sing phangli aduga wangang badana Sarkar gi mayokta wangangli Shri Imon hai
I want to request all the legislators from the particular community who have written for separate administration, please come to the assembly floor. There will be no issues of any kind of apprehension. We can work it out together peacefully, bring a solution for the betterment of the state. Rather than withdrawing support from the government, if they're really serious, I think it's better they resign as members from the Manipur Legislative Assembly. They're demanding separate administration. At the same time, they are drawing salary from the state government. Malim gi oina aying asagi khalda ahomba kaya lakliba asiga mari lenana Akashbani Imphal gi ipau kambuna puthokpa akhanaba thoram honglakliba aying asagi khalda Manipur anisuba tangkakta kongba turel kauba thoram ama hayeng ayuk pung 3 ta sandokani thoram asi Kangla amasung Changai channel animakta taba phangani YouTube channel AIR Imphal asu live streaming tawdana sandokani tabiriba pawasi Akashbani Imphal degini Imphal West amasung Imphal East jilagi oina hayeng ayuk pung 5 dagi nungtil pung 3 fawa curfew komtokani Kaksing amasung Kangpokpi jilagi na ayuk pung 5 dagi numidang wairam pung 5 fawa curfew komtokani Thawal jilagi oina hayeng ayuk pung 5 dagi numidang wairam pung 3 fawa curfew komtokani Bishnupur jilagi oina hayeng ayuk pung 5 dagi nungtil pung 2 fawa curfew komtokani hari Imphal East jilagi Yangang Popi Police Station gi manung chana laiba sana sabi mamang singda kuki military singnaba singna nauna bunker manga sajilak le hari ba mafam adudagi ngarang numidang sana sabi amasung thamna popi kul tamna nongmai kaya marung kapsilaki adumoinamak asok apan gi paudi leite hari khunja singna phongdoropagi matungina nauna bunker sajilakba asina mafam aduda leiriba miyam mipainare maram maduna sarkarna athuma tamna miyeng changbi bagaloina nauna sajalakliba bunker sing asi lokthokpina Honabiyo. MLA Nisikanta Sapam Nahari, Manipur ki Torbung Bangla asi itihas ka sago nariba mapam amani. Mapam asi Moirang Kanglirolga tana thanaba yadraba mapam amani. News 9 da khananenaba amada saruk yaraduna Siri Nisikanta hai kuki singna asi baksang phungani haina thaurang tawriba mapam asi sarkar gi lamni mapam asida haujik sericulture farm lady. Manghai Manipur da hojik thokliba hingsa asi atuba matamda loisingadabani Bharati Solicitor General na phongdokiba matungina Manipur da hojik kangrup ani gi marakta khut thonariba asida mapallam gi khut yawi haikrabani Manghai haukiba numit humni mamangda kwakta da imung amagi myoising tumlingaida kukila lobani singnaba singna halambagi thong adubu ninda tawam thoi Masagi culture amasung sana khonabagi lamda haithoi singthoraba Manipurbu sana khonabagi powerhouse ni haina miyamna khangnari Maitei singasi masagi lol amasung mayek leijabata natana malemda polo masana puthokiba kanglupni Manipur gi Assam Rifles lokto NRC chanahalu narol da changlapa mitop sing takto haiba dabi tawroduna Paknung Social Youth Club amasung Paknung Maira paibi lumna sinduna miyangi wakat mipam amangasi Imphal East ki Paknung da pangthokre Handakta kwakta da micham ahum kuki military singnaba singna tamthina hatlambagi thong yaningdaba phongdoktuna thongju apunba maira paibi lumna sinduna miyangi wakat mifam ama ngasi kawa naurem lekai nongpok panthobi lampakta phamkre wakat mifam aduda thongju part 1 amadi kawa naurem lekai gi maira paibi kyana saruk yaki kwakta gi thokdok adu yaningdaba phongdoktuna singjamai waikhom lekai desu miyangi wakat mifam phamke Churachandpur Torbung Phabokchau Ikai Trong Lawina Chingba Mafam Singdagi Lanjenaratuna Mekola Oinam Kaino amasung All DC Bishnupur da hangliba Relief Camp da leiriba miyamda Pradhan Mantri Jan Arogya Yojana gi card sing yanthokre card sing adu Rajya Sabha gi MP Laisemba Sana Jawgi nominee oiriba Sarat Chandra Thokchomna yanthokibani Manipur tholiba irang asi tha ahum helaba phawbada santi purapa ngamdaba asi yamna laibak thibani haina Forum for Restoration of Peace ki convener Asang Kasana thadorpa cherol amada hairi cherol aduna makatan hai tha ahum helaglaba irang asigi matangda lengakna karamba khongthang lokhat pirabagi amadi karamba phibamda leirabagi haina wahang hanglakli Phibam asi yaurolaba phawbada Kendra Sarkarna tumina leisinba asi yamna laibak thibani haujik tholiba irang asi loisinaba honabada lamdamasda leiriba kangluk kudimaki myoisingna punna thokdang lominasi haina appeal tawri Inkumja lisingani kunmathoi kunithoi amasung lisingani kunithoi kulumdoi gi MGNREGS ki panduran leiriba senpham sing district administration thasigi tarahumdoi phawbugi manungda pithokadabani haina village authority chairman council amasung chairman association Tamenglongna sarkar gi puning chingsilakli Karigumba kusuman pitoktrabadi khongjang kaya sangchingani hairi Manipur da hojik leiriba irang asina maram oiduna relief camp singna sangjafam logduna leiriba CBSE gi class 9 digi 12 phawbugi mairoi singda wangkai mayokpham lampakta leiba marks time classes na lemna coaching pigani hairi hairiba class asi thasi tarani pandagi haugani
Padma Award sing Padma Vibhushan, Padma Bhushan amasung Padma Shri phangba yarba miyoi singdagi darkas kauri. English ama chamapan yangkai marida piba haukiba mana asi sahi kudingi Ganatantra Divas numita lauktoi. Online nomination natraga recommendation sahi asigi May amadigi hauraga September 15 phauba chathagani. Award thaningba singna award.gov.in dagi akupa marol khangba yagani hari. Dr. Thonakjom Charanjit Singhna Information Amasung Public Relations Manipur ki Anoba Director Oirgani, Hanagi Director Haisnam Balkrishna Singhna Fisheries ki Director Oirgani, IPR ki Anoba Director Okpa Amasung Hanagi Director bu Farewell Pibigi Thorum Abangasi Kaisham Patalaiba DIPR ki Auditorium da Pangthokre. Ahanba Inter-College Football Independence Cup ngasidagi Astroturf Senapati da Deputy Commissioner Senapati na hogdokre. District Administration Senapati na Senapati District Olympic Association Manipur ga puna sinba tournament asida college tare na saruk yari. Hogdokpagi thoromda wangang aduna Deputy Commissioner Mamoni Dole na hai tournament asi college mairui singi swartha da yenglaga humudra tret suba ningtam numit palan ga mari lenana pangthokpani. Akasbani Imphal gi pau tabiri. Lok Sabha da Sarkar gi mathakta thajadabagi motion khanaba hokre sabagi mifam ahanbagi oina yeithok lorba matung numit yungbuda amuk anna phambada Congress ki Gaurav Gogoina motion adu hogdoki hogdopagi warol piraduna mahang hai Indian National Developmental Inclusive Alliance India na Manipur gi matang da thajadabagi motion pukhalaliba asi raijadu gi miyamna achumba wail pambagini mangnai raijadu nupi kaya kudong thiba sing mayoknari Manipur kangrup ani gi marakta Khaidok nabagi mong manba ama uriba asi mamangda amukta ukidri haina Siri Gogoina phongdokki mangnai One India hairiba BJP na Manipur asi ching amasung tam haina ani thokna khaidokli mangnai alliance asina Pradhan Mantri Narendra Modi gi mathakta thajadabagi motion thangalaliba asi atai karisunate tha ahum henjilaglaba Manipur wathoki matangda Pradhan Mantri da wafam kharada oirabasu phongdok anduna Manipur achuma purak nabagi damakta motion asi pukhatpani Shri Gogoina hai Pradhan Mantri Narendra Modi na Manipur wathoki matangda tumina laisinpham thokte sabhada laktuna marik chuma wafam phongdokadabani mangnai hingsa asina miyoi kya laikidre kaya amana asok apan nangle miyoi kya mayum thadoktuna lanjenatuna tongan tongan ba mafam singda changjafam logduna leiri Trinamool Congress ki Saugata Royna BJP da wahang kaya hangladun hai Nongchup Bengal gi wathoki matangdadi BJP na makoi gi mihut tharaga Manipur na mihut ama phawa thadriba asi karigino NCP gi Supriyo Sule Manipur gi Mukhyamantri pham thadoknaba dabi tauki Samajwadi Party gi Dimple Yadav na Manipur da miyoibagi hak khongoinabagi matangda wafam kaya pukhalakki Manipur da hojik tholiba hingsa asigi matangda Rajya Sabha gi mifam ngasi hanjin yeithoki Lok Sabha da su mifam yeithoki Rajya Sabha da mifam hek phamba ga Chairman Jagdeep Dhankar na Manipur gi hingsa gi matangda birodi dol singna pukhalakiba adjournment notice adu ayaba pikide Maduda birodi dol singna kholaw kayamarum lawba horki Sabagi luchingba Piyush Goyal na Manipur gi matangda sarkar na khananaba sem saduna lei hana nahongna na ningsingki Trinamool Congress ki Derek O'Brien na Rule 267 ki matangda point of order pukhalaki Sabagi sadasya gi thong adubu chairman na yaningdaba phongdoki masigi matungda Sabagi luchingba Piyush Goyal na Trinamool Congress ki sadasya asibu suspend tawnaba motion ama pukhalaki maduda birodi Congress Trinamool Congress DMK amasung left dol singna kholaw kayamarum lawduna Sabagi mayai tamna changsilaki charangnaba marakta chairman na Sabagi mibam numit yungba phawba yeithokibani Lok Sabha da mifam hek phamaga BJP gi sadasya Nisikan Dube na phongdokkiba wafam singi matangda Congress na wakalaki dol gi luchingba Adhiranjan Chaudhary na Shri Dube na Congress ki matangda ngarang phongdokkiba wafam sing adugi matangda wafam kaya pukhalaki maduda Parliamentary Affairs ki Rajya Mantri Arjun Ram Meghwal na hai Adhiranjan Chaudhary gi wafam adu sababu lana lamjingle maduda Congress ki MP singna kholaw kaya marum lawduna sabagi mayai tamna changsilaki tungda adaksana sabagi mifam numit yungba phawba yaithokki Aruibada Maruiba Pau Manipur thokliba irang asida Assam Rifles na misang mikhai nai na thabak tawi haina maral siraduna BJP Manipur Pradesh na Assam Rifles ki mahuta atopa paramilitary force thambinaba Pradhan Mantri da wakat khre Manipur ki apunba saktam thugaiduna tokhaiba lengak sasan ama pigadabani haiduna kuki MLA tarana taliba dabi asi Manipur Vidhan Sabha gi chana kanglon wang madani haina veteran politician Okram Joina haidi Imphal West amasung Imphal East jilagi oina hayeng ayuk pung manga dagi nungtil pung mari phawba curfew komthokani Lok Sabha da sarkar gi mathakta thajadabagi motion khanaba hokre Congress sadasya Gaurav Gogoin hari alliance asina thajadabagi motion thangalaliba asi Manipur gi matangda Pradhan Mantri na wafam kharada oirabasu phongdoknaba tawbani
amasung Manipur hojik tholiba hingsa asigi matangda Rajya Sabha gi bifam ngasi hanjin hanjin yetoki Chairman Jagdeep Dhankar na Manipur gi hingsa gi matangda birodina pukhalakiba adjournment notice ya khidre pau loijare